iramdam masigi perja ipai pali maidel sel maru mapang satra sati pai makil tanda sidi morang tim tutum saran nung saba ihakna hauji ayeng April gi tang tara mapanda pangthokadriba One Inner Manipur Parliamentary Constituency asigi candidate aikoi tarukki manungda aigi serial number 4 da leijariba simbona furit ko jekpa marka asida miyam dagi vote ki bikyan niba oina ayeng si khairamon bazar da leiba ima kaithenda ima singda borni chatsagani maramaduna iramdam somda leibiba miyamna aikoi na satkriba ayuki pung tara dagi khongchan ba hogani ai hauji hairok ta leijari hairok dagi imphal tanna ima singda borni chatsagani masida miyam ayun sibiba miyamna mating pangbiyo aiduna miyam punam bo kurumjari. Thank you. Ayhak si merang tim tutum sanan nungsaba ayhak ki nasi imphal da leiba ima kaithenji lairembi amagi potpham phamliba ima singsida ina yaifamangol niba adi moiga yaifamangol niba satkena program sinjaramba ngarang program ba khopon yamna so support to bigani anya phone da yamna soti da pasin hauji koi set na ba sem sa ga ne do bo hauji aina wai gi ba gari sing gi thau yong sa da ba pam sing kong thum da la pa amadi police na so ai la ko gi lambi da ai go moi na phana din sem sa re ba adu gumba intelligence ki pau bai ba maram maduna ngasi sakne na ai langjaram madu cancel tawraga vote election di ka pa ko pulma mayu naraga be ko sak ya da ba maga loina polling ko ma ko tu lakchagani ai duna yam da sing marang chip ko tong tran nung saba ihang yam bo rom jai